Sri Sri Govindaji Temple Board ki Hanagi President Oiramba ex Chief Minister N Biren Singh Hana Govindaji Temple Bo Keystone Campaign da sinaduna semgat sagalamba sing quality control torom dabadege Govindaji Temple ase masak thian batan natana lai khurumba lakpa miyo shingda khudong chadaba kaya mayuknare haina Sri Sri Temple Board ki section officer Barisar Mana Fungdorkle Wafam asing asi Sri Sri Govindaji Temple Board ki office da pangthokhiba pawgi mifam amada pawmisingda fongdokhibani mahakna makha tarduna haikibada Temple Board asigi hanagi president oiramba XCM na mandir asi fagatnabani haiduna board ki miyoising amata tanaramdana angama thawni haiduna power sijinaraga mandir asigi sangfam asibo keystone da sinaduna tharamba lambi ase quality control tawda da ngahaki tikagi maong thajilamba amade Churachan Maharaj ki matamdagi Govindaji Temple asida laramdaba anauba get sajilamba asina maram oiraga lai khurumba lakpa miyoisingda khudong chadaba kaya mayoknare lambi ase su nong tarakpa matamda laikhomna chatpa yadre maram mayam asina Govindaji mandir ase nongmagi kangkhong chaiba horakle Keystone da quality control toramdaba infrastructure sing semjinbinaba kayarak hairurabasu ngasi fawba response amata pirakpa lete Laigi mafam asida angam athawni haidna rajniti di toksin pirakano center leaders singna yanabagi laigi mafam asida tatawbiganu loinana khudongchadaba mayam ase mari leinaba authorities singna yengsinbiu haina makata da fungdoke akoi si Sri Govindagi lairiba situation si yam phajalakta ba ma oirapodagi kasi tangai padana media da koi fungdokta yadabagi si media hi chinau sing mafam fungdokjabani nunggi oiba manunggi Laiba was Chana Hana, same with Hyderabad, mostly go in the sea, for the Rajasri Vegetan Maharaj, Sana Hataki, Masibo, Masi Hyderabad, into Maharaj, the Shema Sanada, Mahatimatam Boda, Masibo, Astakal Seva, Kaidana, Akwe, Masi Seva, Sikurai, Maraksida, Mahamari, Oviki Yaugre, Isingi Jau Yaugre, Lala Koyaugre, Kalmakaka, Gilan, Kodagi, Nosi, Sligo in the sea, Mani Budiwa, Kasar da ho leng dana thailu ba thairo ba ibu si jahi 248 kumba tai correction akoi maina 248 kumba suramani haidana koi kada lai hong ma lakta da gi koi yam nuai jatri se Govinda sida atam khargi mamangda koi Govinda sigi phagana bane haidana to modi oirambe hajana ba amadi phagana ba amadi apaborom da thoga to modi oirambe adubu Masai pagana ba tawriba singsi quality maintain amatta tawramdabana hajiksi anaki matik akoida mayamna chaibiramba mayamna tati tawoina ngangba yengsinbida boina koida ure masi yan hanbada panjarabada akoigi ngasai mayamna changbida kursu gorangani akoi Govindagi hek gate tagina thariba akoigi makhagi kenose wala saigadra akoigi footpath ki khung changbagi lambi ma leiruse masi si kedogeda masi renovation ne haidana ama matam du tawki tawribadu hojik leiriba amanda lebiramniba board ki president chu ebiramba hanagi XCM haiba tare mahakna board si president ebirami maki ming makhada masai sem sabasi keystone haiba koigi jem haiba tare kandu haiba tare Anjekna haigadra agency haigadra moisi amada pulap pituoga moina sahanbani masdesta kanagumba maitai bacha amata masigi kenosida mandir sigi sawa ko pada kanagumba amata dagi knowledge na leite aduga Govinda sigi manungi we osidi mapalam dagi lakpa koigi samna haidu mayam nadi mayan hainan manipuri hai koi yam haibadi oirambe tobudabu akoi gisu matam dagi hongna ninthoron singna yam kupna khalaga koi yumsaron gi mata madi wastu gi bidhi bidan niyom gi matungina Sri Govinda gi posi amna kupna khanar matungda sagiba do mandi pangsa sa sunate adana masi hoi yamna bugi haiba expert ki oibiram bi koi gi matam da lakbi ki stone gi tim duna kai bugi hai matam sida Govinda gi manung sida without any akoi gi saleriba ega koi gi ega Joy Chandra haibadi Brahmasobagi amadi ega sing sigi kuina leibira aba Govinda gi Kangiba Yasi, Amadi Laiba Alama Mayam Sigi Wama Tatana, Amadi Samna Hyderabad, board the Yawiba board members sing Amadi board Sigi Vice or Hoki Watadana, Masagi Power da
lanai oina kadokida magi aningba apam do pangtauda tawsana tawbadagidi ngasidi govinda se pra to kam khung chai bai do ore amadi govinda gi phajaba keno sisu amadi magum sisu loina handa e haidana ai aham da thumjage akoi aham da moina changai ba ngasi akoi gi keno da adama lu biri ba akoi thari ba keno si cctv lu biri ba akoi gi keno si zakhamgi kola keno haidada numsi kadoi phajana maintain tawbido bana masi nong tarak matam ising change ising changabina masai ge leveling do sendrabina govinda da lak paise mayam lakari se pejum ango basetana adagi pejum ango basetana adagi lupi do raso ango phane ne setala khangda bani no se ne ga ga nation lor makha adagi tongkol ising duna loina phane pejum puna maksi le khum no oi to basi masi complaint jinga sidangi nate yamna mama mamangdagi sum complaint se tawla padagi khoi se khangla ngamdana ki store bi legiba mogi akoiga mari leidariba mayam se koi pau khona jama tamda anira ahumla akoi se pau khona re pau khona base moidagi response ama da pitre aibadi akoi ngara bakta se koi phone tawi se complaint se khangamdre mayam public te yam sentiment suna re akoi ni inda da tare ina yaragadi masi amta keno to view semjen view ko haiba matamda ki stone su aiba ki stone si ki akoi phangna ri bu su bajana response pidre ma su mata tong da hai mata tong na su akoi da bajana response amata pibi rakta badagi ngasi gi media gi thong da hai na ta na di upai le roi hai na koi ngasi leiriba alaman lai ko mem pulaga koi media gi thong hai jabani amadi masida na tana akoi gi govinda sigi manung sida asuk koi ro matam haiba tare mara chan mara sana hakek tagi ngasi boda kaiguma makal amata gi mapam sida mandir gi manung hai tare mandir gi area sida kaiguma makal amata gi anowa mawong da semgat amata leite mardi leiriba structure do adleida fajana ba sembada makal amani mapam sida anowa poram ek thangjala kochala sembasi tawnate adubu matam do da koi gi leibiramba boat gi luching purien duna yamna nuai ta haiba tare koi gi govinda gi changwam sida ai jisu du ugani marble na tawraga yomaga gate ani kak sajale gate si adu amna govinda mari leina ba gate ti oide kaimta kana ba gate su oide tawdu fashion gi oina phajana bu oina pakin khinjale adu pakin khinjan ba na kaya kano to wasidi sidi lepaki lai lepaki lai amadi lepaki iswar gi mafam da pangtok to si ya di haina halaman chin hairi amadi govinda gi baigo oiriba sri govinda ji temple board na 1972 ek aina lai basi da su yam phajana pali govinda gi jaga da personal batham to ya de amadi mafam sida rang bo da color bo da masi machu mamen haibe ya de photo thepe ya de kai mo makhala matagi mi maming thepe ya de ko te haba loina lai ba ta ni adu si puna maksi loina kana ko ba lai bas isda lai bu sing hakati toron sing dagi lai ba ବ୍ୟବস্থা kai lai ba ga brahma soba lai ba adagi jara garot lai ba adagi aga sing lai ba myam sigi kai umba knowledge amata laudana masagi ani ba apamada any architect amana papane la pa architect aga da amana hekta si phajani har ga ta hapsal laga smaina to wasema masi to haning de mafam da ajeri basi ai lanai gi wasu na te kana ko te na te Sri Govinda Sri Malayam Kumbagi ni adna Malayam Kumbagi oiba Sri Govinda sida lanai oiba wakan gi wakalon pusalakana ai bi angam bani achau bani ai tawanga ba mini ai na loina manipur se pai bani dana ai na haibu tumak loina ingada bani ai na haibu loina tawada bani haiba wakal le ba mina di kadam da su Govinda chapana ba tawanga moi adna masi rajniti oina puthoga masi sida Govinda da adu phajale haraga mathaki leiriba ahalaman sing haibadi center ki leader sing na yam nungsina bo bonabada tat ki line ba to biganu line ba haiba isor kat pai bisdi maming thaba thadaba emta leite isor na koi dagi pa misidi sana ko pam kalasu bhakti dubuni sri govinda na koi dagi lawi se adu ai maming thaba thadaba madu kai da ba leite ai na kachari ba ko to imona masak khangaga lore ai kachari ha lore masaisa ai maming thadana adu thada to se masima to manajende adubu akoi haiba ngambagi tikki leite matamduda marbi angam mathonina ngasi magi mathakta wanga mu matamda hayeng horen natraga hayeng dan horen dan kari to kadagi haibigi mi pai se akoi de leibani na maduna akoi se akoi di to khilana koi Sri Govinda Temple Board ki vice president si oibiriba si mingoi na panjarabada constitution si kisu MLA oi oibiriba amadi honorable speaker Sri Toksom Saitabartana yam thingni numitse numiki board sida Govinda manunda masisda
keno ani gate ani hapchalakadui masi tobiganu tamo masi tawru thong taragadi Govinda gi mafamda akaiba Govinda mangda ita pangam ta hapchan ba photo to boina thokrani masi tobiganu na ahlaman laibo singbudi wanga ngamjadramina botu da yoriba ahlaman singsi wangda ngangbai wanga leite ngambagi dik leite maram de mana haibida ko intaba chungera langera ma haidui mataba adagi samna achowa ma lakturi yam masimang aingon da haire kibni achowa ma lakaduri stage da adana Govinda gi chapchana koi gi astakal seva da pung tara da just thong lon ba haidin leiba pose masi thong je hangalu haiba instruction book tor kibule haibani Govinda gi astakal thugai haibani madu ai yagi de ai Govinda dei pothara su potha jage aduga Govinda gi astakal ai thugai banga moy ahlaman lai guru sing Rajastri Bhegachanda Maharaj hatak tagi lakaduru lapchana da lai pathap sibu ai mane ka thugai ga moy madu isamakte instruction toraki madu thong hangalu so sang lakwa sing du ma darshan tawna ba ado koi gi Govinda phangadi VIP leite VVIP leite Narendra Modi laksanu Bharat ki president Murmu laksanu ma USA gi trona laksanu masleista akoi Govinda gi kaino di kai ba sungya ya roi da koni astakal di adu instruction pira ko si akoi yang wagi madi magi wasi ya thangsi inna go hona bada dharma gi oiba thawak thorum sing da akai to yam thoki aroi ba dei wam tang haijo gi masi haijero rabani na kai gumba ingonda Sabi Teng Lakpia Kale Adusu, Res Media Yam Haideri, Laxasu, Matu Aikisu Kande, Sri Govinda Minuta Habani, a parcel in Habanati, a Yungi Habanati, a Natika Mata Habanati, Sri Govinda Gizagata, Toriba, a Soviet Mam says to Tokpiraga, Hana Leramiba, Rasa Sri Bagachanda Maharasana Hatatagina, Nasibo Lady was there, Masituna Tambu, Ali Inning Togi, MP Oire Haidana, Inning Tona Ladyba, Sogabo, and Inning Tona Academy, Simdokte. Rang thaba machu onthokpa haibadudi matam matamgi machu udi oi adu chongabo ngasibogda ningkhai dorbo sibogda ngasibogda anoba mong amta simtokteba masi karigino akogi sanari bani ti nium dubu ngakna na baneba atmai dawdana Sri Govinda isi kanano masi ningthogi laini hajiktabu akoina merger agreement to matungda temple board hait ama simna tawani masi puna makse ningthogi poni hajik leiba Govinda gi property sing law sing puna makse MLA minister chief minister amatana law pani dagat panate hojik leiriba law pani mayam si Govinda gi namta ningthoren sing duna kalam mangatani